Singami thongam nei kai laksaduna ai amadi cancer hariba pesasina Jiten Kumar Naurem lamdam sigi sagna raba yamna thoido ke dona sakhang narba se sapasi go na jani tada Jiten Kumar ru kai khumna bocha boina ai ki pesasi ki mai ke degi koi sol am tam khudol tam jari aran lobi gani thaga jari tamawo ha loimina ai amadi cancer haina mingthon ba lairi kama aina ai samusu cancer patient ni narigi matamda izakiba hariba lairi ka do ngasigi tanja sigi khudong chaba lokjaraga inau Jiten Kumar Naurenda khudol tamjana ba kai langjari lairi sunutang inau na lobiyo aduga inau dasu wakhal loksing thauna ama soidana oibiraga de koina izaruba lairi simak present tawjaruba gi kanaba mai adu phangyen logjage loinana makha tarak pasidi Jiten Kumar Naurengi awan ngai punsigi tangkak ma masamaksu hauji cancer patient damo ina leiribani inau sigi sanglaba punsigi journey khongchada sida thengnariba awaba masida kamdawna madu mayok narige habana chingba aikoi paribatai ngahaktam sanajage awbongtara inau si lamdam sigi miyamda saktakpa nauna mutang recall tawraga Jiten Kumar Naurengi sei aduki matik nuksibaniena o magi sei dona taksi sonana ba isei matik amata mayamda khudol tambigani so dan tamjage tabu laibak thiba haigadra ngarang je sabatum debagi haitara kitang problem am khak lai banai sa je ngasi kitang sondaba timing budi oi adubu tamona haibirak padagi ngasi se sugumba khudong chaba si mangan janing dabadagi ai ngasi si unabai tanja si lojabani maramaduna soi khilan khiba khudim ngapiu haina ahanbada ai kok nonjari ai gi sei si mayamna khara ahan boina mayamna sakhang bikiba haragadi sumang lagi 21st century skunti gi nangi nungsi wakhalda haiba isai si mayamna dum nungsi biki bai sei manena khanjaraga mati am khaktang thogal tawjage nangi nungsi wakhalda ai hing nungthil anida ngau zaramba khoi muni ikhau langjaba nangi nungsi wakhalda ai hing nungthil anida yam nungsi metagi pitare inaugi ngalinge punsida yamna mapal fana tinjang kaijeng dana hau senja jongjaramba manipur ki kachin koya sin thungna chachabagi mathakta madudagi jen roktana mapanlam maidei tabai silinau singi marakta phauda Jiten kananu saktak lambadu ngasidi laibak thiba thogdo kamana karing makai apan pire cancer patient namoina hojik yumdagi yenen doctor leibisi ubada asuki matik thamoi kai matam sangna lamdam sigi miyang thogal tawhanjaninge adu kadidi tawne nongdamana tamni khudol ne na ekoi haraune accept to butaba challenge to butaba ne siguma tanja sida ai Jiten Kumar nadi thoidona mind tawbiro ena khanje wang kharang jage cancer si karamo khalgi cancer no aigi se primary legendi lungs cancer ni aduga laibak thiba haigadra khoina matam chana khanghaudabadagi multiple organ da spread tawhiba aduga khoi lymph node yauksangiba aduga even aigi rib haitare third rib aduga fifth rib aduga yanglengi saru aduga thabaki sigi matongi sumaina mafam mangamu maina yawhiba aduga even moigi clinical report adi brain yau ragani haina moina haibirak padagi MRI lo haina takpi rakhibadi lai adu matamdu da aise khoigi yagi crown amakak uppa adu metal yawba sidi muk MRI lo yadabagi masi yagi kanosima crown sima lokthokpa tarakpa ada lokthokpa si matamdu Chennai da tawbani ada Chennai da tawbudo makoina mu khudakta aise stage 4 ni aduga plus yam advance oigre aduna yam thuna treatment magi maram chabada khara
तौरकांदा लाइक फरगदी रेस्पॉन्स लेरगदी हिंगनी काना हाइबगुमगी थाकता लेग्रबनिना आइसे युमदा थोला कांदा अंसाइगी तमंगम दे मियोबेगी पुंसीजे आइगी मरु मपांग सिंग अदुगा बारी संबंधी इमुंग मनुंग लोइना उनरकांदा हाइदी इवन आइना लाइक थीग्रगसु अदुमाइना उनहौबे खुदोंग चाबमदि लौगे काना खनबा मिकुमदा खुदकता आइसे मणिपुर की टिकेट से का कान थोरखिबनि अदुमाइना आइसे स्टेज 4 ने हाइदे कंफर्म तौकी अदुगा ट्रीटमेंट से लाइक फबदेगी अदु मसिदा आइना खंगजबा एक्सपीरियंस नॉलेज हायरगदे साइ डॉक्टर ना मागी लैरिबा रिपोर्ट टू साइ आइगे टेस्ट की रिपोर्ट टू येंगा कांदा मागी साधारण पीपल मना थेंगनगिबा अवाबा अदु मोइना थेंगनगिबा एक्सपीरियंस म्याम देंगोंदा शेयर तवै वाने तवदु कैंसर पेशेंट मना ख्वादी मरु ओइबजे करी ओरमगे हाबदा आइगे माइंड पावर से आमना मरु ओरमे अदना आई हलकप मतमदा नाय हाइबगिसु कैसु खंदे आइगोंदा हाइदी इवन कनागुमना नाबा हाइबजे अरुबा लैना अमा नारगदी ngसाइगी अनाबा पेशेंट दु खंगहलुगनु अदमा दी मधुगी वाखल नुंगाइतबदुना हेना खुदुंग चादबा ओइबि याय अदना अखोइना करी तौदगे से अखोइ मसेन तानसी का हाइबसे मसी साधारण पीपल अखोइ चतनरिबा पोट अमनेबा अदो आइगी नमु आइगी इमु मनुंग खंगहनबिगनु आइदी आई इसाना दुम आई फेस तौनजगे मरमदी ngसाइगी आइना नारिदु दगी मु आइगोंदि हेना सोक्शन गिबसु याय आई फैमिली मेंबर गाइना हाइदी मा अदु दम सीरियसनेस तो याम क्वेश्चन गिदना हाइतार वही दुमक फन हाइरगसु असेंना इसाददि नुंगाइबदि नते मधु कंफर्म तौरप मिकुता इसादा फावरंगदबा नुंगाइतबा अखोगी पेनबा मयामदो असुकी मति मधु चांगदमनरुदना हाइरुदना वाहिना एक्सप्रेस तौरुदना मपुंग फागदबो लेते कमदोना कंफर्म तौरखिबनो आइना खनबदा आई कोविड सेकेंड फेज गिदा याम कन्ना नागे 18 डेज कुंबाई हॉस्पिटलाइज तौ लेगे अदुगी पोस्ट कोविड की ओइगद्रा मरमदि लंग्स ता ओइबनिना लंग्स से कोविड नारगदि लंग्स से सोइ खोले हाइबगे कमलली मैम हाइनबदि लै अदा आइसे लीला साना साना ना कयम कांदा आइसे ngसाइगी आइना अलाप मक्ता लावरसु आइगी रेंज हाइतारे आइदि आइना हाना लावबगी सांगबगी सांगसे सिसि यौना आई टारगेट से तौ यौ ngमक्तबा अदगी कयम कांदना ये थंगबा साइसिदा चेस्ट पेन आइदि खतंग नाबुम कयमसे दम फील तौबा हाइतारे अदा अदुमगना हेक्ता नारे हारगा हेक्ता चिक चिक लावदना कोतना तौबा नतबनिना येंगबगी पोसे खतंग नाथैरे हेक थमगुमबा अदगी मतमदुदा खोइगिदि लीलागे सुमंगलागे सीजन अमसु ओजबा अदुना लीलागे चटलिङै मरक्तुदा आइना मरम ओइरगा मयामदो डिस्टर्ब तौबसु पामदबा अदुमाइना तौखिबदि मतम खरा थिनधर मतुंगदा आइसे तंगाइ फदबनि खल्लगा 2022 की नवंबर की 27 की टिकट का अकांदा गुवाहाटी दा अहान बोइन चटखे अदुगा गुवाहाटी दा सीएस की डॉक्टर अमा हाना कंसल्ट तौबने अदा आइजे शुगर पेशेंट जो ओइबनिना शुगर की सुमतमदो दुम वांगगा लै अदुना शुगर की सुदुम तानारे नेम केयर ना हॉस्पिटल अमदा अदुगा डॉक्टर अतोपा सीएस की डॉक्टर अमा कंसल्ट तौरकांदा मथंग मथंग मागी इदि सिटी स्कैन ना चिंगबा मा माइ लौफम थोप लौरकांदा मसी बायोप्सी अमा दरकार लेरनी हाइन हाइबदेगी आरिया वेलनेस सेंटर ना अमदा आइगे कनोसे लौखिबनि हाइताय बायोप्सी अदा बायोप्सी लौरकांदा कंफर्म तौरे अदो कंफर्म तौरकांदा ओसी स्माइना ओइरे दो अदमाइना खंगखिबनि ताम इसामक्तदा डॉक्टर सिंह अदुमक डायरेक्ट हाइरखिब्रा होतांदुगी खंगलखिब्रा डायरेक्ट हाइरकबसे रिपोर्ट आइना अदुम येंगबनिना अदुम आई इसाना अदुम खंगे मतमदुदा चटलिसे आई इसानुपागा आइगा दंग ने चटलिसे आई फैमिली आइगी लोइना विदेश युमदा लेहौबने अदुना आदा कशु आइदि अतोपा करी करा ता थोक तासिनगी कनो थोइना मरांग काइना लैबा नतबनिना एनी रिपोर्ट अम लाई हारा आई हक्तेंगना अदुम हेक्ते येंगबनिना खुदक्ता अगे रिपोर्ट फंगबा पाबा मतमदको आई कैंसर ने कंफर्म तौबनिको होय होय सोइदना इसा सिदा इथक्ता अचौबा पोटलो ममना नंदा माने माने आई ताइबं पालसे पिक्सलपा चपखाइरपदनो खलपा होय एक्टा अकीबगी मसक मै अमा ओइरपा मधुगी वाखलोन अदु फाउदबदि नते अदुबु आइगी वाखलददि होय मयामगा तोंगानबा हाइगदरा मियोइबासे आइगी थबक खरा तौरुनबा आइदि ईश्वरना आइबु सेंबिरिबा असिना आइबु थाबिरइने अदुइदि आइगी मतम लोइबासे आइना लेपंगमदे मरमदि चाही चामा पुनसिनिंगबा मिदु कुन कुंथ्रादा दुम लोइगिबसु यावी
adagi tambangam de chahi yam sangna punsi busu yawi kana gumana anaba sungna nataba ikan kanba lambi de chatpada gari accident da dum lai khida busu yawi ado ide aina khanba aigi concept de aidi hingana bai dam da hotna ba nataba aigi concept sa tamu ko aidi ai hingana bai dam da labor aina hingana bai dam da nungai ne hingana bai dam da khanba nataba aina hingingai manung du da miyam na singtha ba ya ba thabak se aina kari tawrum ga dage sida oina ai focus tawe aduna yamna telasu ai laibak na tamambani adubu ishorna sanbi dana aidi aigi lifetime je khare hena sang ga su ai ishorna tambi bani tawdu masidi ai escape tawra sian badi yaroi aduna fight tawgadabani haisda amu ai positive kano se mindset si kamai lake da cancer patient ni haraga hingba mayam lai adu di moi dongna ai ju hingbadi kari kai adi kamaina tawbuja no haidi matam du dadi anoboni ai life ta thengna ba experience natte adu waraga su hingi ba mi singdu gidamak aidi moina su hingi banina ai su hingba yaramgani adu idi aina yam hena negative mindset ta ai sire dongnena khanjel lagadi hena isada sokani kana khanba mikupti adumai oi adubu tamona haigumdana kana su nungai bamdi thokte maramdi haiba laina si prithvi da layeng bada waraba aduga mina kinaraba kwaidagi sathi ba laina ni hainari bani aduna ahing se dum ai kanoda aigi inausing amana SBI gi officer gi transit kem da thambani ai 17 days kumba adu ahing su tum do haidare tension sina dum wangkhalakhi dana dum phamung ji da phammaga ai si kai tawdagi he matam du ngasai gi treatment du na jarja haujen gi ba oradi amuksu wakhan du nungai bam khanga da ba treatment su au hodana ideas mung si gap le helaga the wakhan je jajat khan na bagi kanoma duration ama duma ohen gi bsu dum oi gi ba adum khan da badi nate seng seng na damo adum nungai ta badi yam phauge adu hujik phauda lairiba stage sida layak phawdegi adum khaji khaji kan khatana mayam marakta sumaina tamo hoi unajaba wari watai sana bagi khutong chaba phangjari sine da hoi ahingi achikpada soidana aigi isasi kamdom le hogadagi aigi nupi kamdom hogadagi khanbada lona tokhe mi ko ka yaudabra yam yaw rajane da damo adedi yam yaw rajane di aigi demu responsible saina loi lawi aidi ichilina taruk ni even akhoi family gi hairaga di nare aduga sian yamna chatli haiba matam amne ba ai adu waraga su aigi ichilina singse nariba aina mu khare hena phai saphaba dongna laibanina aidi baba su hallo sele ima hallo sele adagi aigi isa animaksi amta miyoina ba semba ngamdri ada moina tahogade basi kamai tahoni khanba adu mami kupta adum adugi awabadi yamna laigra ai tare hariba awabasi ai samak te su thena ki bai experience ni ai su kya kapke adubo ai hingdaba yade si sidi lantheng ni ai ungdaba yade lanpham si aina ngamaga satkani yana kudum singdana kha chiktana ai su hona rakiba lantheng rakiba aduna inaudagi makata na khamimasi kemosi yana na kapke basi guwahati da kapke brakadai da hokya kemo je taseng badi akoina chennai da kapa masu yai aduda 21 days kudingi magi cycle amada gap to mai lairaga aina chennai da haitana sum chatpe kudung chabadu kitang wat kadabanina moina guwahati da refer tawrapani taseng badi guwahati da kapo haina adamu aina khalle haidi kemo kapa je hapchang wadha toini ada wadha badu phanana ba mai seba sebi khara dum darkar laigani adu aina yum da laira kapasi pamba mada yum da laira kapasi pama kanda moina medical oncology ama da tano harakwadagi amai thangda aina thira akanda akoigi Dr. Bikram ji se thengna jagibne adu dagi ai mai manak chalaga tanara kanda kemo si 2023 gi January gi tang manga sidagi kapa hoge mage akoi cancer na bhaibsi taktana tumdana loiba imung dugi lan tum punamak loina khomdana pubaraga loisalakpadana asibana maithiba piramba adu ngakta oin tawe adubu ngasidi inaugi damaktadi sel tum kharagi makai loijakragasu malchang kaijakragasu thawai di khabiramdana ekoi niyam maraksida hingnanabagi aduma achauba asa ama wakhalon amadi mangal amadi uri aduna sigumba mikupsida inauna ekoi pungingda phauriba habidi cancer narba miyoi singse masidaga
ꯑꯩꯈꯣꯏ ꯁꯤꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒꯤ ꯋꯥꯐꯝꯒꯗꯤ ꯀꯔꯤ ꯀꯔꯤ ꯂꯩ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯀꯦꯟꯁꯔ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯕ ꯃꯤꯀꯨꯞꯇꯗꯤ ꯑꯩꯅ ꯈꯟꯕꯗ ꯆꯥꯝꯃꯗꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯋꯥꯈꯟꯗ ꯅꯤꯡꯍꯟꯅꯕꯗꯤ ꯁꯣꯏ ꯐꯥꯎꯔꯝꯒꯅꯤ ꯑꯩ ꯏꯁꯥꯗ ꯊꯦꯡꯅꯕꯅꯤना ꯐꯅ ꯃꯥꯏꯟꯁꯦꯠꯇꯨ ꯌꯥꯝꯅ ꯄꯋꯥꯔ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯍꯥꯏꯗꯤ ꯄꯣꯖꯤꯇꯤꯚ ꯀꯩꯅꯣꯗꯨ ꯌꯥꯝꯅ ꯊꯤꯡꯀꯤꯡꯗꯨ ꯌꯥꯝꯅ ꯂꯩꯔꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨ ꯀꯝꯄꯜꯁꯔꯤ ꯁꯣꯏꯗꯅ ꯈꯔ ꯃꯈꯩꯗꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯃꯇꯦꯛ ꯑꯃ ꯄꯟꯖꯈꯤꯕ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯁꯤ ꯑꯗꯨꯝ ꯂꯩꯅꯥ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯗꯨꯝ ꯂꯣꯏꯅ ꯁꯤꯟꯅꯔꯤ ꯑꯁꯦꯡꯕꯅꯤ ꯑꯁꯤꯕ ꯑꯁꯤꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯗ ꯃꯃꯤꯒꯨꯝ ꯏꯟꯅꯔꯤꯕꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅꯕꯨꯗꯤ ꯁꯤꯔꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯂꯩꯅꯥꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯧꯗꯥꯡ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯄꯣꯖꯤꯇꯤꯚ ꯃꯥꯏꯟꯁꯦꯠꯁꯦ ꯌꯥꯝꯅ ꯐꯖꯅ ꯂꯩꯕ ꯁꯣꯏꯗꯅ ꯑꯩ ꯁꯤ ꯂꯩꯅꯥꯁꯦ ꯑꯩꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯦ ꯐꯨꯜꯂꯤ ꯃꯁꯤ ꯂꯩꯔꯀꯥꯟꯗ ꯇ꯭ꯔꯤꯠꯃꯦꯟꯗꯨ ꯐꯖꯅ ꯐꯣꯂꯣ ꯑꯞ ꯇꯧꯕꯤꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁꯦꯁꯁꯦ ꯁꯥꯊꯤꯅ ꯋꯥꯡꯉꯦ ꯍꯥꯏꯅ ꯑꯩ ꯊꯝꯖꯅꯤꯡꯉꯦ ꯁꯤꯒꯤ ꯑꯗꯨꯒ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯀꯦꯃꯣꯁꯦ ꯁꯥꯏꯀꯜ ꯑꯃ ꯀꯥꯞꯄꯗ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯒ ꯆꯥꯔꯖꯤꯡ ꯇꯧꯏ ꯉꯁꯤꯐꯥꯎꯕꯗ ꯑꯦꯔꯥꯎꯟ ꯂꯨꯄꯥ ꯑꯁꯨꯛ ꯐꯥꯎꯗꯤ ꯑꯩ ꯏꯟꯚꯦꯁ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯗꯨꯒꯤ ꯑꯗꯨꯃꯛꯀꯤ ꯀꯥꯜꯀꯨꯂꯦꯁꯟꯁꯦ ꯌꯥꯝ ꯐꯖꯅꯗꯤ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯕꯨ ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯆꯥꯡꯆꯠꯇꯗꯤ ꯑꯩ ꯑꯍꯥꯟꯕꯗ ꯀꯦꯃꯣ 10 ꯐꯥꯎꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯃꯦꯇꯤꯛꯁꯀ ꯀꯥꯔꯕꯣꯄ꯭ꯂꯥꯇꯤꯟꯒ ꯑꯅꯤꯃꯛꯁꯤ ꯌꯥꯜꯂ ꯀꯥꯞꯄꯦ ꯑꯗꯨꯒ ꯄ꯭ꯔꯦꯃꯦꯇꯤꯛꯁꯅ ꯀꯩꯅꯣꯅꯦ 650 ꯑꯗꯨꯒ ꯀꯥꯔꯕꯣꯄ꯭ꯂꯥꯇꯤꯟꯅ 450 ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯒꯤ ꯑꯗꯨ 10 times ꯀꯨꯝꯕ ꯀꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯁꯤꯅ ꯁꯤꯒꯤ ꯀꯦꯃꯣ ꯃꯈꯜꯁꯤꯗꯤ ꯌꯥꯝ ꯁꯥꯡꯅ ꯆꯠꯊꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯃꯥꯏ ꯇꯥꯔꯒꯦꯠꯇꯕꯨꯗꯤ ꯁꯥꯏꯀꯜ 9ꯂꯛ ꯀꯥꯞꯄ ꯀꯥꯟꯗꯗꯤ ꯑꯩꯁꯦ ꯐꯒꯅꯤꯅ खनबनेबा अद साइकिल 3लक काप कांद मोर देन 50% दी फर लेरमेब अद आइनि याम लाइथोखरेब सि लेना जे अदुदी ngसाइगी साइकिल 3लक कापक मतमदा तंखाय मेना फगरगदी वालिबा तंखाय जिमदी अहुमला अमु कापद लोयहरनी गाना खनबा अदो 9 times काप कांदना मु स्टेबल ओइ लेखरब स्टेबल लगी पॉइंट समथिंग अमनि हेन बसु दुम यावे दुबु स्टेबल नेना दुम लौनरे अदुदगी केमोजे क्या साइकिल से याम मने दो केमो ओइना कापददी आई 33 से ngasi nongni mamangda kapkhibane date 15 da haitare date 15 April si ke am sang chathagi ni na doctor ne ni haibe tasengbadi mase mage response is sunglai leitragadi kemo jigi di side effect dum laibani na haksang da sokadabani na handaki cycle 20 second ama kapkani 20 second da kapto sida magi PHT longna nabagi 21 days gap lerakanda PHT ma lawrakanda my response kari leige hame yengthoni aduda kaima pharamagadi adum phare phatragana mu atopa therapy amamu on ba haita haidi kemo sin nattaba any targeted therapy obi yai adigi immunotherapy obi yai magi maram chaba doctor na advice ama piraga aduda follow up tawba doctor singi terminology mayam amuddi kene mamutana khangudre adu generally mayam common people sina khangba yabada inauna thengnarpa experience or doctor ge advice matungina kari kari chaba yaba yadaba tawbe yaba yadaba haibana chingba adugi athing kari kari lei tasengbadi aigina lungs ki oibanina akai uphun gumba sor honbada yawgadaba adai maikhu gumba kaimbase sima avoid tawba yaringai kano to hondaba paknadaba haitare aiga adu mangai aduga aigi immune system kankhatnaba aina ngamagadi dum walking chatpa natraga physical exercise ls ngamba kharada orso dum tawnaba honaba haitare ado hojikse ai challenging ne aidi adum wadabadi nate normal oina na daba mi amanaga leramadi haksang yam phaba mi mo oigadabi changda ai honari ne adubu aidi aerobic chongi supplement mayam chai adum sen yam thadai maramdi masi phai tawnaba honabada ado positive mindset sima compulsory leite ade smain torokanda housing phawgi stage sida koi backup se piba ngamgibane haitare aina khangjan mamana koi viewers singa soidina hangni ngoda wa forma hoi lungs cancer haibse marwaina mayamgi common view dadi common concept dadi hoi churubiri thapanaga webjar laibo ha hoi adugi paukhum di kari legani tasengmadi aidi aigi tinaba maruma pangsingchu ayamba adum loi khangbiramani ai nisha cha mi nate aidi mekhu manam tawa yade chakcha ba yade kwa manam tawa yade chakcha ba yade ai even you nung karega amta sinaba mi nate
तबदबु मयाम डॉक्टर सिंगी मोतदी आइसे पोस्ट कोविड की सोइदन इफेक्ट होइनी हाइना हवा अदमाइना दे मोइना तापिरक लै अदमाइना लंग्स ता याम हेना सोखिबसे सिना ओइबि याना अदु मतमदुदा आइसे कैंसर सिदा नते बतामु आइगी यामना नुंगाइगिदबजे टीबी सु पॉजिटिव ओइरमेबा अदा टीबी पॉजिटिव ओइबसिगी ट्रीटमेंट से था तरुक पूरा मोइगी हिदाक से नोमा मतम कानदबीदा हाइतारे अदमाइ सारकांदा आइना खनबदा जून की तंग 16 अदमाइ ओइरमगनी 2023 गी अदुदैदुदा था कनोगी तरुकी कोसे लोइग्रे अदमाइ तौरगा अदुगी पोस्टु यावसनबा अदुगा केमोगिसु यावसलकपा मतम अमतदा ट्रीटमेंट से तौमिनबा अदुनसु हक्सांगसि मतमदुददी याम हेना वागे हाइतारे हरिबा नंगी लायंगसि चथबा मतमदा असुक चाउरबा सेलगी अखोगी तंगाइ फदबदो मदु मिट तौनरबोनबदा इसामक्सु गवर्नमेंट एम्प्लॉई अमसु नत्ते अदो सुमांग लीला गी इसै सपा अखोगी सिंगर आर्टिस्ट अमा ओइरगा मदु फंगननबा मदु मायोगननबोनबदा कदाई कदाई बाउद वान मायोगनखि दो कना कना की तेंबांगगदि फंगि तेंबांग से आइना मसी याम ngakpam di laigi aidi aikoi di ai samak se ai artist amani natraga singer amani na khanbaju ngasi su leite haitara aina tawgi baje aidi aina pamjaba khara dugi sum seino mai khara tawri kholi haibedu bi wane adu manipur gi people na artist sing bu kayam nungsibigi haibese aina handak nara kan khangjai ada moina aiji aina su kanano khangdaba mijing ji aigi gpa gi account kari kara aidi kana gumba singna aidi yaringa ai na baje kanam khanghande ada khanghande imung manung khangakane na khangandabane tasengbai de adubu aigi imanaba marum pang singna moi moi gi tinaba aiga tinaba mising marakta whatsapp group kumba kaimba sema kanda contribution khara taunaba ko yawramme aina chennai chatpa simakse moi lupa lakh ani mu adamaina contribution tawro pirakpa yawgi adui matungda ato atopa mi je ngasai media gi minghai koi tom tv gi mi lakpa adai even kanu istv gi mi lakpa aduga aina na bai maram da moina sum pauda kai da sum hapkhibadegi mayam je khangnagibadegi angakpa phangna ai yum si da haitare unaba lakpiba de sen gi tengbang pibiraba even masa laktraga su ai gpa account ni kain tawda adum pirakhibase more than 10 lakhs kumba dumaina hoi pibirakhiba chauthok chaningai ni aikoi gi manipur government aduga mari lenaba department chingaga kari kari achauba contribution jiten gi damakta ni gaina lakpiramba thongjinna lepiradana thongna apiramba matungmo di leitabra adumakte thoidokpa leite tawdabu akoina akoigi chief minister gi health ki card ama paibegi magi facility hai tare mai package ta kana ba khara phanggiba aduga hujingna prime minister gi pmjy gi adugumada khara magi package tu gi manung da hai tare sen kharaga akoida save tawusi natana hai tare atopa hiram da di kaimta tengbang leite government gi side ki hai tare singer artist amoi bhaibasi lamdam sigi miyam singi damakta kathoklaba miyo yamani aduna aikoigi manipur government aduga atai mari leinaba kangbu singnasu inaugi laina laing asida chongchenna voluntarily mokoina su kariuma kharde support tawbifam topne basi aigi amata naiba voice ne nai thamjage aduna aikoigi program si yengbiraba matung makha tabdadi inaugi lakadaba punsida thengnagadoriba hidak langtak chaba chemo kapa aduga imung manungi family maintenance mayamama asuki mari darkar oi sama lanai hauge punsigi warising nahona ningsing jarabada lila kayamukaga punna sarugya bikre lila je ai masimak se ai soiba oigadra haidi aina pura count tawdi ngamdaba adu ai ahan bada atotopa lila dol khara aina isai lila ontho me dialogue lila singdagi even time star ka haiba nor imphal manipur jatra mandan ka haiba sugum base ahan boina isai lila olaga aina keyboard su khong ga isai ju saga matam da sanagi lila do yam kana su marang kaina masing yam sana nattabani na madum khanghaudre ningsam ba thoktre dui matung da sana lebak na som artist ta lakhre adu matam da di mem saib sari world trade center ningon chakoba adagi sajibugi lehau
adagi ingai punima simaksu ai play khara dum khongi adamaina play khara sanaraba matungda Peacemaker Artist Association haiba simakse aina linkhat sagiban adu mai tawraga mayam je organize tawraga lakhibadagi maximum milade aina khanbada Peacemaker gi oina su more than 30 mukti adamaina sanagre ne khalle helsu ya aduga sana lebak da khara sanagi basima aina maming loina khamodu oi aikoina thena par su masing lagam draba lila ke agi khudol ni Jiten Kumar Naurem na miyamda lamdam shat tambi ki ba aikoina kaumam dana ningsing ba aduga haipetang nganglak padara su asana thamoi da takshi son ga ba nungsi da matam do punsi se khangau de ko sum ho ki ga na aikoida phawra ka da ba aduma isai matan paraksida please wadi am wabiram lani miyam gi yeng biraga aikoina toina unabagi khudong chaba su leija da bana khudol mateng tam tambiyo tasengudi hakjang budi yamna sonthare adubu tamona habirabanina mayamge viewer gi interest ta soi sai lanthok sege sai si sumang lagi Manipur State Kala Academy na sinba toy hen sangam no da su best singer gi title su phangje khiba sai makhang ni lila si mundaroi do masu habi lila du gi oza manau gi mm ibi khiba habet ngangjege Ima 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 Laite nangmu hajabi Laite nangmu nungsibi Laite nangmu hajabi Laite nangmu nungsibi Hanglaroi nangumbi Mapop khudingda Hanglaroi nangumbi Mapop khudingda Ima 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 Now we say tabada isa si tu chungi hoi thakachari isa si lepam gandana aingonda laktana ba ima bu ningsing ba aduga haukiba punsibu nauna recall tawbagi adugi wakalon ma pohalle yam nungai sine akogi singer ma artist amagi top quality gun naibabu loisilakpada inauga ngasai degi su wari sare nausu cancer patient amani yam wana akoibu lakpasida haraute am ogna hona bada ngasai degi isagi anabu puma kautokdana ngarang degi su aksang ngamdana lei naibi adumapu aikoga wang pawung tawunaragi achoba tanjamdi pibiri adubu lamdam sigi maroina cancer patient sing makoi si aikoi hingdaba yadabani aikoi kha chikadabni pangal thongna pumna buthoga cancer na kari raunta aikoibu lakchan gadage mabu cancer bu kari raunta maithi piroi dagi haba adugi wakalon da leinana ba kari paujel inauna thongna fanang pibiyo aigi nungsiraba haigadra haide aigi niyoiba moina haide taibang chambiba mapuna thabiraklaba aikoi khudingmakse omordi natte adubu matamgi aikoi tongan ba laina na handana awaba kya khangalli maroina khwaidagi sathiba laina ni hainariba cancer laina na naraba patient khudingmakta aina aigi site gi hajading ba wafam haibabu laina si kasunate aina soidana ngammaga satkadabani haibagi wakhalon sima hana mang tharaga khutum singaga ai overcome tawraga ai sumsoi soidana satkani haiba guts to adugi guts to ma hana mang tharaga lebiu aduga treatment do doctor gi advice ki matungina follow up tobiu
मसी मंगाइरे अइना हाइजनिंग बा हाइबा वाखल सोंथबजे सुंगसोन सोंथबिगनु वाखल सोंथबदुना ट्रीटमेंट दा अदुकी मतिक चाउना अकाइबा पी हाइबा वाफम से मै थमजे सितेन कुमार नावरेम सोइदना अथुब मतमना फरक लगनी मणिपुर के चिन कोया सुमांग कया माकी इसई की खोंजेल तना नीलखिनी अखोई सुमांग लीला सोइदना मयामी मांग उतलखिनी हैबा मसी वाखलोन चिना लमदम सिगी मियामना थाजब थमजरगा लोइसिलकदा मयाम पुंगमु खुरमजरी लोइना हाइजरी अखोई कैंसर उबाइती पीगनी सोइदना पीगनी